chamna hingba punsi amado pamjerui yetna mukna leitana so hinglure adubu pumnamak machoi tahanbiramle pumnamak kauthoktunna hinglurabadi punsi kayana waraukini amakhak sunatte anikhak sunatte imung amani hingliba aiso laupham khangdaba phire marakta langli awamaisa nungsibagi daitana aigini laibak thiba mapoksigi daitana nangini firepa mana sirakliba maralda achumbana namna yauri adubu tamna masagi maral masana yajarage ningde magi so asingba warol khara lotuna thamli chimbalda natragaso matawna khuzop khara kotuna uhan khanghanlubada firepanadi khanghankhriba changdudagi hena khangzinba henkini madu yadri hairakliba wahaising aduda ingangakpa saduna loksinba ngamdaba wahai pareng kharani khandoklaga khangdaba busarasira ai bab tadre haibagi maongda laithokpana chumle khalakle firepana khwaidagi chakchabasiso una usinnadaba khangna khangsinnakhidaba tamnagi maong matawsini penthoi waraurude khirum nophet tawraklaga wakhal tana tadaba manba mise wakhal tahannaba honabada wai aigidi nangonda hainingma wahai pareng amakhaktani leiriba tamna chimbal aduna karamba wahai pareng haina makhol thokna hangbati ngamludre adubu khangningli haidok tamthokliba wahai mayam sigi marakta yamna hainingna leiriba wahai pareng aduna karamba firepa maso tamnana langtakdana yenglakpa mityengduda nokphet tawraklaga hairai amengba sur amada atappa khonjel amada choktharaba mityeng amada langtaknaba ihul marakta upai leitraba asa amada pangal phodokpa ngamdraba saklon amada aibu karam kanda nangna nungsiba ngamakani tamna muksu makha tarai masigi wahai parengsini aigi thamoigi warolde nafamda tahankre nangi pakhum khakta mangaire tamna nangi pakhum amasu ai pame firipagi wahang dugi pakhum tamna da leite wahang adumadi khoidarui pakhum adumadi maphamda leitre chemai amada iduna thangsilakpa wahang adugi pakhum khorjai paiduna irabadi soidana mak tholakigani adubu paiba ngamloi haiduna makhut tungda punsillaga leikre firepa nokphe toramba maithong hanjillaktuna amuksu makha ta tharai ngaside mayek singma pakhum ama thambiram pakhum se thambiramdana tayang chatkino aibu karai fawba wahanduna thamkidori asumna pakhum amagi khawrangna taksilakani haibade tamnana su khallude hadakum taksinba ngamda wahai amatta maphamda kangthokpa ngamakloidra khallure firepa maso taksinbagi thawna ado Russia na ngasai manakta laambada kaino khara nganglamba adudagi langtaknaba pakhatpagi ihulna henjillakpadagi phangba ngamkibani taksinkhre pakhum adobu nungsi haitabi aduna karamba wahaigi tenjaina mahu taisillaga kapsillakadawriba handak chahige aroiba nimitta itap tapna thazaruda numit ama tharakle pakhum khawrangliba firepa mangonda saurubasu tawda hainadabasu ulaktre khanpham khangdaba khumpham khangdaba tamnagi maithong adumasu urakle pakhum adu hojiksu mapung phana semgattuna tamnana thamlatri haiba masu khangle masadu choktharap charangnaba mitingda firepana you mean 31st December tamna amuksu mangak nomlaga haina pakhum pirai asuk wana ngaijarakliba ngahak leita thauzabasu ngamdana laglaba pakhum ama matam khara amuksu ngaiba tari kuimanle ngaiba ngamloi matam kuina lauganu ai chokthare aibu makha tana wahallanu haina khamjarabasu ngamda thamoi manungdadi ngaingam singamdabagi changna omchangnarai
asuk kuina ngaihanbidori khalakpada henasu ngaingamlaktaba henjillai adubu mapal thongdumadi itak takna ingna ngaiba ngamdoba misak amagum phirepa machinna namit masing parai tha ama mapung fana wali ngaiba ngamoidabra ngamoi hai phirepa yam thona ngaige ai wade ai joktharoi nangi pakhum ama ngaibadi ai ngaigani ware su hairoi joktharai su akatloi ngaingamdre haiduna su sauroi adum ngaige chahi chupa mangayo hairasu ai ngaigani adubu kijabadi phauri kauganbi aduna kauthobi khrabadi khalakpada sonthangna khonjel da hairei adubu pigadaba pakhum ama leiri haibasimadi kauganbi nangna kauthokino chongtharaba phirepagi maithong magi masaduda nungsibagi ing tokhranga minungsi amagi mami khajik tabak tahalluba tawdana amuksu hairei maraksida sarga aigagi marakki oiba wahai amatang oirasu pusilakano thamoidadi sokle adubu pangal punama phudoklaga laknabagi moongda kaya kingodana hangi reminder alarm oirasu yadaba tamna hairak yinglei phirepa masu surrender tawbagi moongda makhut ani thangatlaga okay December 31 fawbagi manungdadi ai nangonda wahai amatasu hairaklaroi tamna pakhumadu taramlabatung begtu siyang khatkre tray cup ani da supodana thoki matungda tanaruba tawdana manakta lehaningbi ado khamning khangbasu ngamluda mikup amatang oirabasu chonthaduna mitmangda leiramkho hairabasu ngamhauda yengjahawi nungsiba khoithumnei nangse amukna asukki matik kharai khanglaroige uraroige khanduna khongthang chetna thangkhrabi nangbu warobasu ngamdre sauningbasu pokluda upai leite yingli nangi maike miting simasu uramda chatkhido nangdi imon monna nonglei nanglaba punsina ngairiba punsigi yening mangda mangla tanbakum phanglaroidra mapok simagi thamoi pandabi nungsibi nangbo hapiramkho nungsibi kya tamna yum yorakle gari do sangoiden khalamduna imung changai thongzal he kansilakpadagi linthoina machagi kudang ta pairaklaga laktane singsilaktuna second amatang supan tharuba tawda mamaidu khupangna anirak ahumlak onduna thajanki tamna su ikhang khangna mama dangakna ira thangduna yengli ima linthoi amuksu tamna gi pamom anidu da pairaga ni nangna tori sakaino ha nangna tori sakaino tamna masado pendabagi pendaba ngakta ngaikiduna mamada machin khumkre aina kaidorage aina imada kari lalamage imana aibu nungsiba ngamdrisa kaigino hairaga tamnaso pendana kapthorakle machagi pirang uraga linthoi hena sagalai nangna imungse nushi haibada nasana yazaba ngamibra hayo imungse nangi haktakta lekha tahalamage hairibro nasa khaki khanbada aikhoi mayam sidi nungsiba ngamdabani ne ngamdaba linthoi mapi ira thangba horakle magi su pendaba kharadi leire machin makna tamnada nangna si tawi tawde haibadu masu palladabana tamnana su kaidawrabano khangudre warongna bahenman kibana amana amada kaila lage kari asoiba leirage hangnaba kiningsina kidre linthoi haukiba mamangi thaudok ada mitta sangsang urakladuna nungsiba sauningba athumba akhaba pulak punsina kiduna jere numittuda nangna lambi mataida nongda pungchot ima kauduna kappaga akhiya khanga loinana leiramba napaga igana nangbu ubada nangbu kayam nungsiki isai audraba aikhoi anina nangbu sindaramdana hondoktuna chatpasu ngamkide nongna yumbalakliba aina nangbu ichamakni khanduna nakolakibane nangi haukiba punsi amattaga mari leinaranu haiduna nangonda haikiban mikuptasu nangna sana yakiba natro tamna haukiba thaudo kharado manasu na haunana ningsingakle
Mikup amatasu kaukthokpa leitrabasu ngasina hena mayek sengkalai. Makhol thokna kapthoklubasu ngamda mapidu khazai thakta mari nantharaklai. Ima, aigi imung manung tumna mangkre. Che choksu hingamdre, moina hatokpikre. Linthoi ngakna machada yengli. Tamna su pendana hiki kappaga makha tarai. Haukiba punsiga mari leinaroige khalasu. Aigi wakhalsidagi aina muthatpa ngamdre ima. Aigi punsi wari aina muthatpa ngamdre ima. Ai hanage aikoigi yumdasu chatlure. Imaga pawangada takthoktana yumdu kanam leiramdre ima. Imagi ka manungda amanba akhoi imungi photo macha amakhan chitharaga leirame. Adagi henba langla langjit amata phangbasu ngamde. Che chawbasu masak khangingbana aina che chawbasu thirure ima. Akhoi imadasu mayum pahala leirame. Haukiba punsi warina che thengpise aiga che chawga khang oiramgani he ima. Linthoi chingnana machada yenglaga hayo ngasigi thawdokta nupi ama chene haibasi nang nate hayo nang kaimta yaude khumoni imada khumo. Arun magi table chair duda tumina famlaga hanjin recording du thaduna ngang leite yengmi. Hanjin yengbada ngahak tang duda lising lakpo hanjilamlani. Rolling chair duda mangak na nga thay. Makut kusa singdu karan chattuna maching malda thamlaga mamit kuptana tarang amada yenglaga solei. Tamna nang sibu kanano. Thorakle uhallagle ngasi thodok ado CCTV recording duda ukiba misak ado bebe sunate bibi su oiramdre nongthang ma sunatlamdre bema ingja tapchabi mong hada bibi mani. Arun mana recording do ihan hana yengkiba mikupta ngakpana kham thengkiba duso tamnagi moong matawduda khazikta phawba thazarudabani. Adumaknani mana recording ado ngak leite yengkiba duso khangdi karam tawdoriba. Arun manadi phangkre kudam changdam ado sanaye mangonda kari haina tamluni. Arun mana tamnabu kanbikhiduna wadu thupchilaga thamgadoribra. Tamnagi saktamduna lang thaklaga phiripabu mana sumbani. Phiripagi mamangda hanjin mingamjadabi amagum uhallaga ayamba matamda phiripagi mamangda ta laishinduna tapna apam nushigi langda thuhankibani. Phiripagi yumda changlaga mana magi imari thiba horage khalakpa mikuptagi karamba pambaina phagadage hanjin kayara khanki. Mamaida phiripabuk mana khankibani. Mikup aduda tamnana khallubadi mana yumsida changakpada machi baby bu soidana thengnagani khallui. Adubu pumnamak khallubado oiramgani ningluba aduga pumkhet khenaramle. Lakpadi I marigi khonguli sage khankibani. Adubu I marigi laman oina khumbada taakidoribra natragana haukrabra magi laman kayam kuire karamba mikuptagi. Mathangi numitto tamna school halaklaba tungda phiripahoida pibangang hak khangdaba nainaramlaba tung pibada hairap yenglaga piba noi tamo khara phakrabo khangzadaba pibadi khumai hangakanoda miss nupigi irulu zaminarubada kare lairamdana sok chatpane hairakpaduda tamnadi khangpre khangi mamaida jarngang simki pibadi makha tarai. Nupine na yam ngamme irulu zaba chatse habada yara ido yam ngamme haisini. As nang bab yam hamankre mi chumna sum khoiba chatminaba oiramni hauzikangi karan lon chatpa mi mandeba noi tamodo. Piba tamna da mangak cheblap yengaga ish asina bo miss apang mi noina khangpote ko nipi dagi energy booster ga yam chathokpa yam expert oibani yam haibani. Phiripakagi thongdo thuna hangaga changi. Angang nang pawza zat henjilnaga tamba haibra haibabu chai jani.
Piba ikhang khangduna tumin leikre. Tamna su purple mana purakpa lairika notebook ka pen do magi bag da hapchili. Piba da sumna hairi. Haying takadabado khandoga thamamo. Tuition se nong nini da loshinaba. Hoy miss. Tamna gi mamit mana ikom komba imak maksin mamai thong ado phire pana uragle. Kaidorabano khangning bana hangningi wahang ama nangbu kaidore nasa ngamdabra asina chingba. Adubu sat ek hangjiluba sungamdre. Tamnagi mai thongduda hina mana oina nungsa thire. Mayumda mamaga mapaga ngarangdagi wa khara ngangnaba chai thangba khara tawnare. Aduna tamnado haining haraudabani. Hana kedabadagi amukki hina kedabagi masangamdaba mi sumanki. Firipa nakna leiriba tamnagi laibakta makutna nagsilaktuna sathamai. Pibano oina khangpre khangduna. Firipa tamnada yenglaga takna hangi. Nasangamdabro. Tamna mihuldumadi kitang chenkhatlabaso. Ko kitang chikpa. Ayingbasida amukka hena chiani. Yum yoraga guli charage. Pibada amu. Piba aina haibado kauni ko. Hairam laga tamna firipada hairapsu yenglamda yamna thuna thoki. Nahan khegi adum namana thinge masangam dravade nungsit nungsa puhanganu haina khamluwa satawrude. Masadu gamdribanina upai leite tamna na chatkibado yenghauri. Tapna amu machin lengluda solai. 31st December fawade. Ay nangi pakum wana ngairamge tamna. Tabli pibagi kadadagi thoraklaga magi kada changai. Russia da call sa tawraga wari watay ngak sanabada. Tamna na namit tharakpagi matang da sutamjay. Russia na mana paukumdo sasatpigi haraga na kopiro. Bye amu nga halido. Nangwanda wahan giyaw na wahan mamsu yawri. Ay gyawa ba uraga mana yes harakpaduni ay nawana nga idoise. Yararoy nangko tamna na sumkre. Aduba firipa, nangidi khangdre magidi laibak yam fare. Ngasigi asengba leitaba malem sida achuma misak amana nungsibiba haibasa. I think is very lucky. Aduba madui angangdu cheksalo. Migi thamoy thugaiba harawanba, kafanba, wahanba makhak na tel sanaba yam hai. Nangna nungsiri mati mana nangba sum sanaba dongna tawbado ay yengba nungaite. Somda sulin thoiga joiga wari kupna khana nainari. Lamhenmi machaduna angakpa kiraba thaudok tawduna lairambasiddadi khanadabasu yadabani. Nganna matam chana khana hawduna khamawdrabadi mairiktagi maijawbi olaktuna pumnamak chakthekkigadoribani. Linthoina imungdo laina khalluba yade. Phiripadunabudi phattaba thabak tawramgani haibadi thajade. Adubu mangonda pau tamsila iba miduna kana ori sanoba. Adu sumana haidu uyadribsini. Sanayay apaba mi nati haibase mayek yam singna aisu khangine. Phiripado sanayay machani. Adu namasu amuk thajaba ngamde. Yamna luribasina bebe kamaina tawraga sikibano sini. Nangna pau se kamai khanga iba. Noma aina magi kada changubada magi bekta femini photo ma yawrami. Adudagi chingnarabani. Koi thi ba hori haibase. Ngarang aina kit namduna hangbada chumlabani moi pabo. Joy ngakna thajadana. Is ontho ida aigi chaside. Aduga da khangde angang se kadai dano ma thadokrase. Adu yaroine mama themaga nauraga hana wari sanadana aikhoina thadokpa yaroine. Borisna kana karaida karigi thadoktuino. Boris changakpada mamaga mapaga wari lepi. Asum hangi joina. Naji halakrabro. Hala horabani. Kana thadok toino ba. Juda yong olaga laikro kainadi hairakanu ko ima. Yong dubo onba ya halamadine. Nahana nang disida lairoi iroi sembada. Zoina. Soso lairing hang yengjaruru salo. Namago ansinarunu. Haiduna joy machanupa thadokre. Boris so anituda hairak chingnana yenglaga. Matai manauni kaina macha tahaningdaba arona thukka thammadana noi hainei do ai loi khangi ko aikoi je ibani thadokraga
ꯅꯣꯏꯅꯤꯅ ꯔꯣꯃꯥꯟꯁ ꯇꯧꯍꯧꯒꯦ ꯍꯥꯏꯗꯤ ꯑꯣꯏꯔꯝꯅꯤꯅꯦ ꯏꯔꯥꯡꯗꯤ ꯍꯅꯨꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯐꯤꯔꯦꯞꯄ ꯊꯕꯛ ꯆꯠꯅꯕ ꯁ꯭ꯇꯥꯔꯠ ꯑꯞ ꯍꯧꯈ꯭ꯔꯦ꯫ ꯁꯔꯠ ꯍꯥꯞꯄ ꯋꯥꯔꯗ꯭ꯔꯣꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯁꯔꯠꯁꯤꯡꯗꯨꯗꯒꯤ ꯀꯔꯝꯕ ꯃꯆꯨ ꯂꯤꯠꯁꯤꯒꯦ, ꯀꯔꯝꯕ ꯐꯤꯗꯛ ꯁꯦꯠꯁꯤꯒꯦ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯈꯜꯂꯤ꯫ ꯁꯥꯏꯅꯤꯡ ꯈꯔ ꯀꯥꯔꯒ ꯂꯪꯈꯠꯄ ꯁ꯭ꯃꯣꯀꯤ ꯋꯥꯏꯠ ꯀꯂꯔꯒꯤ ꯃꯦꯟ ꯁꯔꯠꯇꯨ ꯂꯤꯠꯁꯤꯜꯂꯤ꯫ ꯑꯗꯩ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯇꯨꯃ ꯁꯦꯠꯆꯤꯜꯂꯒ ꯃꯊꯛꯇꯨꯗꯅ ꯕ꯭ꯂꯦꯛ ꯋꯥꯏꯁꯀꯣꯠꯇꯣ ꯂꯤꯠꯁꯤꯜꯂꯤ꯫ ꯉꯛꯁꯝꯗꯁꯨ ꯆꯥꯅꯕ ꯁꯔꯠꯇꯨꯒꯤ ꯀꯂꯔꯒꯤ ꯇꯥꯏ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯤꯠ ꯏꯊꯛ ꯊꯛꯀꯠ ꯃꯁꯥ ꯏꯅꯥꯟ ꯅꯥꯟꯗꯨꯅ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯈꯔ ꯇꯣꯉꯥꯟꯅ ꯎꯏ꯫ ꯗ꯭ꯔꯦꯁꯤꯡꯗꯒꯤ, ꯁꯝꯍꯥꯠꯇꯒꯤ, ꯁ꯭ꯇꯥꯏꯜꯗꯒꯤ ꯍꯧꯔꯒ ꯈꯨꯗꯥꯡꯗꯅ ꯐꯣꯔꯆꯨꯟ ꯑꯦꯅꯥꯂꯣꯛ ꯋꯥꯏꯠ ꯍꯦꯟ ꯋꯥꯠꯆ ꯑꯃ ꯁꯤꯔꯤ, ꯄꯤꯛꯅ ꯒꯣꯜꯗ ꯀꯂꯔꯅ ꯁꯥꯡꯅ ꯆꯠꯂꯤ꯫ ꯃꯣꯗꯦꯜꯒ ꯑꯣꯏꯔꯝꯂꯗꯤ ꯁꯣꯏꯗꯅ ꯃꯁꯛ ꯃꯇꯧꯗ ꯆꯨꯡ ꯐꯤꯔꯥꯜꯗ ꯃꯃꯤꯡꯗꯤ ꯐꯖꯅ ꯆꯠꯀꯅꯤ꯫ ꯃꯥ ꯊꯣꯔꯛꯄꯗ ꯑꯉꯧꯕꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ꯫ ꯄꯥꯈꯪ ꯑꯔꯤꯕ ꯑꯉꯧꯕꯗ ꯐꯤꯔꯦꯞꯄꯒꯤ ꯈꯣꯟꯊꯤ ꯆꯥꯐꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏ꯫ ꯁꯨꯛꯊꯥ ꯊꯥꯅꯕ ꯅꯠꯇ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯐꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗ ꯌꯨꯝꯗꯒꯤ ꯊꯧꯗꯣꯔꯛꯂꯀꯥꯟꯗ ꯑꯉꯧꯕꯅ ꯃꯆꯤꯟ ꯍꯪꯕ ꯍꯧꯔꯛꯂꯦ꯫ ꯀꯩꯅꯣ ꯃꯤꯠ ꯌꯥꯝ ꯊꯛꯀꯠꯂꯦꯍꯦ ꯉꯁꯤꯗꯤ, ꯍꯤꯠ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯨꯕꯗꯩ ꯍꯣꯠ ꯑꯣꯏꯕ ꯍꯦꯟꯒꯠꯂꯦ, ꯕꯦꯔꯥꯅꯤꯀꯣ꯫ ꯏꯕꯥꯏ ꯁ꯭ꯀꯨꯜꯗ ꯆꯪꯉꯝꯗꯣꯏꯅꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ, ꯑꯗꯨꯗ ꯉꯁꯤꯁꯦ ꯏꯀꯦ ꯏꯀꯦꯕꯁꯤꯗ ꯀꯩꯗꯧꯔꯕꯅꯣ ꯁꯤꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯅꯥꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯑꯗꯤ ꯑꯦꯇ꯭ꯔꯦꯛꯁꯟꯁꯤ ꯑꯩꯒꯤ ꯈꯛ ꯑꯣꯏꯔꯒꯦ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯅ ꯌꯦꯡꯅꯔꯛꯑꯗꯤ ꯇꯥꯝꯅꯥꯅꯁꯨ ꯀꯔꯤꯒꯤ ꯌꯦꯡꯉꯣꯏ? ꯑꯩꯉꯣꯟꯗ ꯐꯖꯩ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯍꯟꯈ꯭ꯔꯗꯤ ꯃꯥ 31 ꯗꯤꯁꯦꯝꯕꯔꯗꯨ ꯉꯥꯏꯕ ꯉꯝꯗꯗꯅ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯁꯠꯄꯤꯔꯛꯄ ꯌꯥꯏ꯫ ꯍꯟꯗꯛꯀꯤ 31 ꯗꯤꯁꯦꯝꯕꯔꯗ ꯅꯕꯥꯅꯤ ꯆꯦꯟꯁꯤ ꯀꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ? ꯐꯤꯔꯦꯞꯄ ꯈꯤꯔꯨꯝ ꯅꯣꯛꯂꯒ ꯅꯠꯇꯦꯗ, ꯃꯥꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯕ꯫ ꯄꯥꯎꯈꯨꯝꯗ ꯋꯦꯗꯤꯡ ꯏꯟꯚꯤꯇꯦꯁꯟ ꯑꯣꯏꯅ ꯄꯤꯔꯛꯑꯗꯤ ꯂꯋꯥꯏꯗ ꯅꯨꯡꯊꯪꯅ ꯁꯨꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤꯅꯤꯀꯣ꯫ ꯏꯕꯥꯏ ꯕꯤꯠ ꯌꯥꯝ ꯍꯜꯂꯛꯀꯅꯨ, ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯁꯦ, ꯈꯔꯁꯨ ꯀꯦꯗꯕ ꯅꯥꯟꯗꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯀꯃꯥꯏꯅ? ꯐꯤꯔꯦꯞꯄ ꯃꯁꯥꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯊꯤꯟꯖꯔꯒ ꯑꯩꯅ ꯐꯖꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯩꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯥꯅ ꯈꯝꯕꯟꯅꯕ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜ ꯑꯦꯇꯤꯆꯨꯠ ꯎꯠꯂꯗꯤ ꯃꯥꯅ ꯍꯦꯟꯅ ꯈꯝꯕꯜꯂꯛꯑꯣꯏꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯊꯥꯅꯈꯤꯕ ꯃꯇꯝꯁꯨ ꯀꯥꯎꯁꯤꯜꯂꯛꯑꯅꯤ꯫ ꯑꯗꯩ ꯑꯃꯨꯛ ꯑꯉꯧꯕꯗ ꯌꯥꯔꯦ ꯏꯁꯩ ꯊꯥꯔꯛꯀꯦ, ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯇꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯣꯟꯗꯨꯗꯒꯤ ꯏꯁꯩ ꯐꯖꯕ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯏꯁꯩ ꯊꯤꯗꯨꯅ ꯊꯥꯔꯛꯏ꯫ ꯑꯍꯥꯟꯕꯗ ꯔꯣꯁꯤꯕꯤꯅꯥꯅ ꯁꯛꯄ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ ꯑꯍꯤꯡꯁꯤ ꯃꯗꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯊꯪꯗꯅ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯏꯊꯛ ꯍꯧꯈꯤ ꯊꯃꯣꯏꯁꯦ ꯗꯤꯅꯦꯁꯀ ꯄꯨꯁꯄꯥꯔꯥꯅꯤꯒꯅ ꯁꯛꯄ ꯏꯁꯩꯗꯣ ꯊꯥꯔꯛꯏ꯫ ꯈꯤꯇꯪꯗ ꯅꯧꯕ ꯏꯁꯩꯒ ꯊꯥꯔꯛꯄ ꯅꯠꯇꯦ, ꯃꯥꯅ ꯏꯟꯈꯠꯂꯛꯄ ꯀꯥꯟꯗ ꯐꯥꯎꯈꯤꯕ ꯏꯁꯩ ꯉꯥꯛꯇꯅꯤ ꯊꯥꯔꯛꯂꯤꯕꯗꯣ꯫ ꯑꯅꯧꯕ ꯀꯔꯤ ꯏꯁꯩ ꯂꯩꯒꯦꯒ ꯈꯪꯕ ꯅꯠꯇꯦ꯫ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯏꯁꯩꯗꯨꯒꯗꯤ ꯏꯆꯨ ꯆꯨꯁꯟꯅꯗ꯭ꯔꯦ ꯐꯤꯔꯦꯞꯄꯗꯣ꯫ ꯑꯉꯧꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯩꯕ ꯏꯁꯩꯒ ꯊꯥꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯁꯪꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯤꯅ ꯃꯇꯦꯛ ꯑꯃ ꯊꯥꯔꯛꯄꯗ ꯐꯖꯩ ꯏꯁꯩꯁꯦ ꯈꯟꯕ ꯅꯠꯇꯅ ꯊꯑꯣꯏꯅ ꯏꯁꯩ ꯇꯥꯕ ꯐꯤꯔꯦꯞꯄ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯦ꯫ ꯇꯍꯥ ꯇꯍꯥ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯁ꯭ꯇꯥꯐ ꯀꯃꯟ ꯔꯨꯝ ꯃꯄꯥ ꯂꯥꯜꯂꯛꯄ ꯃꯇꯥꯡꯗ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯐꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯇꯥꯝꯅꯥꯅ ꯀ꯭ꯂꯥꯁ ꯆꯪꯈꯤꯕꯅꯔꯥ ꯎꯔꯝꯗꯦ꯫ ꯆꯞ ꯂꯦꯞꯄꯤ ꯃꯈꯣꯡꯗꯣ꯫ ꯑꯃꯨꯛꯇꯪ ꯆꯪꯉꯒ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯉꯨꯁꯤꯔꯥ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯏꯀꯥꯏꯖꯔꯛꯏ꯫ ꯂꯦꯝꯗꯦ, ꯅꯤꯌꯣꯝ ꯅꯠꯇꯦ ꯈꯟꯊꯔꯛꯂꯦ꯫ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯑꯣꯏꯅ ꯆꯪꯉꯛꯂꯦ꯫ ꯆꯤꯌꯔꯗꯨꯗ ꯉꯦꯛ ꯐꯝꯊꯩ꯫ ꯒ꯭ꯂꯣꯞꯇꯨꯗ ꯍꯨꯔꯨ ꯍꯨꯔꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯎꯪꯂꯒ ꯃꯇꯝ ꯂꯧꯔꯤ꯫ ꯃꯇꯝ ꯂꯧꯕꯃꯛꯁꯨ ꯅꯠꯇꯦ, ꯈꯣꯏꯔꯥꯡꯕ ꯏꯍꯨꯜꯗꯣ ꯐꯥꯖꯤꯜꯂꯤꯕꯅꯤ꯫ ꯇꯥꯝꯅꯥꯅ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯄꯤꯔꯤꯌꯠ 3ꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯛꯇ ꯀꯦꯟꯇꯤꯟ ꯆꯪꯗꯨꯅ ꯀꯣꯐꯤ ꯊꯛꯂꯨꯔꯒꯦ ꯐꯥꯎ ꯈꯜꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯗ ꯆꯍꯤ ꯃꯇꯥꯡ ꯂꯩꯇꯦ꯫ ꯊꯦꯡꯅ ꯍꯨꯜꯂꯛꯄ ꯌꯦꯅꯤꯡꯁꯨ ꯅꯨꯡꯁꯤ ꯌꯦꯅꯤꯡꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯎꯕꯗ ꯍꯨꯜꯂꯨ ꯌꯥꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗ ꯇꯥꯎꯒꯗꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯏꯍꯨꯜ ꯍꯨꯟꯈꯤꯗꯕ ꯀꯌా ꯑꯃꯒꯤ ꯊꯦꯡꯅ ꯂꯥꯛꯄ ꯅꯨꯡꯁꯤꯕ ꯁꯟꯇꯁꯨ ꯃꯉꯥꯎ ꯊꯤꯕ ꯅꯣꯡꯂꯩ ꯑꯃꯗꯒꯤ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ?
Principal na thongzin da lepaga wangangakpada Phirepa maithongda thuna semjinki chumna phamkiduna Tamo changbiro Principal du changsilaklaga Phirepagi table wangmada phamthari Kaidana sige Sir next session hobada angang amata yahonbiu haiduna Phirekpa angakpa matauda Tamogi angang lo Exam phawba tawdri exam haidoga khanavana fanida Entrance test tawraga angang sing khallabasu tamanbiu haiba mayam sina sit fangngauroi Sarda hana wanom horibani si matandi khudong chaba pibiu haidana Aduda tamogi angang do larik lai su kaya yaudabu oiradi pambu watkani Adumakti oide sir Yamna watlibanina hayeng exam haido kanda khanarasi Magi PC dusu yengaga Hoi sir Phirepa makha samtharakpa oina Ado tamo ngasi oza kyam absent oige Sir ningkhombasu handak session loiraga toani haire Miss Tamna su tokena che tharammi Ma ngasi su lakte 10 days ki leave lawki Thaba amagi Delhi chata yadrena Phirepa tagat tekna lairamba masado khangson sontharakle Haining harauba sor phau honba tansilakle Mana ki tuna lakchabadusu yenghaningba mana laklamdrabada Pumnamak arimba tare Ngasi phawbada karaino khallakansida numit 10 amasu laklaroidaba Madudadi Phirepa masado haifam tawfam khangdana ware Adubu thamoigi ihulna nakan amada lotsinkhraga phajaba londa hairi Yam sangine agang kegi revision course na kamdauba Magi sarukti loisilamme Kailai haige Phirepa masu kupthana hangakpa wahang kayado chingnabasu poklude Magi tonganba thaba amani khak hairammi Ningkhombasu lakteba Hoi sir Oho Hairaga tumin laisinkhre Principal su thokre Phirepa tamnagi number call toksili adubu not reachable hairai Adusu hanjina amurak anirak toksili Adubu chatre Masu sida leithabasu talakle Tapna hawalaklaga angubada halasi haina call tokre Ngasi School Development Committee singa meeting achawba masu ngarang na tawsi haina paw pikibani Adu yawdrabadi phasaroi khalakpana ngai ko haina amuk angubada haidokre Meeting dusu khara kuikre loiraga halakpada yachangakle Mafi hongde magi kada changude Pibai manak changi Piba su lairik tokduna lairami Piba gi table da makhut namana ngakladuna Piba na hangdokliba lairik tuda yengna Piba noi miss nga sila aroi haibro Hoi tamo miss to Delhi chatkre Kaigini haige Khangdeda adudi Boris na ngasai school da hairakpani Mamaga su ngarang khatnaki hai Phirepa handaki wahaidumadi masado kitang pakhat thuka tawduna chakyungna lepaga Kaigini haige Khangdeda tamo mapana su han khedi ngangdabani ngarang di yam ngangre hai Adunam kaigi Khangde Nangi hap khak khangaga lakpa paw mayam sina marol ama mayek sengna su khangaga lakhe haide nangon oina loi tainerakani ko angang nang Hairamlaga ipen pen phatta thonlaklaga magi kada changakle Phamung machiduda masa inan hingnaladana matha sarini haina ngik phamthai Sorama phuin holi Makut anina mongpak aduda ngaklaga mangakduna kangkhal mathaktuda yenglaga mikup khralei Adai amu makut ani maki khutsa singdo karan chasinaraga masa kontharap tawna phaiganda khoningna ngaklaga chuba metli Adai amuk longna makut ani sangna tingthoklaga phamungda tai Chimbal lenguda nungsa thina murum soli Numit tarani uraroidaba Numit tarani Karigumbadasu kaduda khilliba bed Gauze, wardrobe, parda Adugumba singdo thawai panba oiramlagana khalamgani soidanama Laibak phaida leirang nangbuni Asuk ningthiba asuk lemjaba mana kayadasu nangbunu shiriba Wakhal ani longdaba magidama leirang oina poklambi nangi mapokto kalak jaida oining lai laibak phabi nangi mapo